ꯃꯌꯥꯝꯕꯨ ꯑꯦꯂꯤꯖꯥꯕꯦꯊ ꯏꯂꯥꯡꯕꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯣꯜꯐ ꯀ꯭ꯔꯤꯛ 1 ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯈꯤꯕꯗ ꯁꯣꯏꯕꯗꯒꯤ ꯄꯥꯔꯠ 2 ꯑꯗꯨ ꯑꯣꯏꯅ ꯍꯥꯟꯅ ꯊꯥꯒꯠꯈ꯭ꯔꯦ, ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯔꯠ 2 ꯑꯗꯨ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯂꯩꯔꯒꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯄꯤꯖꯔꯤ꯫ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯂꯩꯍꯜꯂꯤꯕꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯃꯤꯑꯣꯏ 30,000ꯃꯨꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯡꯂꯝꯃꯤ꯫ ꯃꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ 90%ꯗꯤ ꯐꯪꯕꯉꯝꯈꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯁ꯭ꯄꯣꯏꯂꯔ ꯑꯦꯂꯔꯠ ꯄꯤꯖꯔꯤ, ꯑꯃꯗꯤ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗ 1999ꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯂꯤꯖ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯆꯥꯔꯖ ꯑꯃꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯤꯁ ꯌꯥꯝꯅ ꯂꯥꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯖꯀꯤ ꯃꯔꯨꯞ ꯑꯃꯅ ꯀꯥꯔ ꯑꯃ ꯊꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯨꯔ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯨꯔ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯀꯦꯝꯄꯤꯡ ꯇꯧꯗꯨꯅ ꯑꯍꯤꯡꯗꯨꯃꯗꯤ ꯂꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯃꯨꯛ ꯇꯨꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯄꯗ ꯁ꯭ꯇꯣꯔ ꯍꯥꯎꯁ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯤꯖꯀꯤ ꯃꯃꯥꯟꯅꯕꯅ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯃꯈꯣꯏꯗ ꯌꯦꯡꯂꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯂꯤꯖꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯆꯪꯂꯛꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯤꯖꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯖꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯄꯥꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯋꯣꯜꯐ ꯀ꯭ꯔꯤꯛꯇ ꯌꯧꯔꯝꯃꯤ꯫ ꯋꯣꯜꯐ ꯀ꯭ꯔꯤꯛ ꯍꯥꯏꯔꯤꯕꯁꯤ ꯗꯦꯖꯥꯔꯠ ꯑꯃꯒꯤ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤ ꯇꯨꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯂꯥꯛꯅꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ 6:30ꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯣꯏꯅ ꯋꯥꯈꯜ ꯇꯧꯗꯕꯤꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯘꯥꯔꯤꯅ ꯂꯦꯞꯈꯤꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯗꯦꯖꯥꯔꯠ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯠꯇꯁꯨ ꯈꯣꯡꯅ ꯆꯠꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯔꯗ ꯑꯍꯤꯡꯗꯨꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯇꯨꯅ ꯀꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯥꯏꯠ ꯑꯃ ꯎꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯥꯏꯠ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯇ꯭ꯔꯛ ꯑꯃꯒꯤ ꯂꯥꯏꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯥꯏꯠ ꯑꯗꯨ ꯇ꯭ꯔꯛꯀꯤ ꯂꯥꯏꯠꯅꯤ ꯈꯪꯂꯛꯄꯗ ꯃꯈꯣꯏꯅ ꯀꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯤꯛ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯥꯔ ꯑꯗꯨ ꯃꯥꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯜꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯕꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯀꯥꯔ ꯑꯗꯨ ꯄꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯖ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯗ ꯇꯣꯡꯗꯨꯅ ꯃꯤꯛꯀꯤ ꯇ꯭ꯔꯛꯅ ꯀꯥꯔ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯛꯅ ꯄꯨꯔꯤꯕꯗꯨ ꯃꯥꯒꯤ ꯌꯨꯝꯗꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯃꯤꯛꯅ ꯄꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯀꯣꯟꯅꯊꯪꯗ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯏꯅꯤꯡꯒꯤ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫
ꯃꯤꯛ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯈꯣꯏꯗ ꯗ꯭ꯔꯤꯡꯛꯁ ꯄꯤꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯁꯥꯗꯥꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥ ꯀꯌꯥꯕꯨꯁꯨ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯀꯌꯥꯁꯨ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ ꯂꯤꯁꯅꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯛꯅꯗꯤ ꯇꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯤꯛꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ ꯃꯥꯅ ꯇꯠꯇꯅ ꯍꯥꯏ ꯋꯣꯜꯐ ꯀ꯭ꯔꯤꯛꯇ ꯂꯥꯛꯄ ꯁꯥꯁꯤꯡꯗꯤ ꯃꯥꯅ ꯂꯦꯝꯅ ꯊꯥꯗꯦ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯁꯥꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯇꯨꯔꯤꯁꯁꯤꯡꯕꯨꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯂꯤꯁꯀꯤ ꯐ꯭ꯔꯦꯟꯁꯤꯡꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯁꯦꯝꯕ ꯁꯥꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯥꯅ ꯃꯈꯣꯏꯗ ꯄꯤꯊꯛꯂꯤꯕ ꯗ꯭ꯔꯤꯡꯛꯁ ꯑꯗꯨ ꯄꯪꯊꯅꯕ ꯍꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯨꯝꯊꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯂꯤꯁꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯥꯅ ꯃꯃꯤꯠ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯅꯕ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃ ꯇꯥꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯦꯟꯗꯨꯅ ꯅꯥꯟꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯦꯟꯖꯤꯟꯒꯤ ꯀꯥꯔ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯏꯅꯥꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯂꯣꯠꯅ ꯌꯦꯡꯂꯨꯕꯗ ꯃꯤꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗꯁꯨ ꯑꯇꯣꯞꯄ ꯇꯨꯔꯤꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯃꯥꯅ ꯎꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯇꯨꯔꯤꯁꯁꯤꯡ ꯑꯁꯤ ꯃꯤꯛꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ ꯂꯤꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯀꯥꯔ ꯑꯗꯨꯕꯨ ꯃꯩ ꯊꯥꯈꯤ ꯑꯃꯗꯤ ꯃꯩ ꯆꯥꯛꯂꯤꯉꯩꯗ ꯁꯤꯂꯤꯟꯗꯔ ꯑꯃꯨꯛ ꯍꯨꯟꯖꯤꯜꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯃꯩ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯃꯤꯛ ꯑꯗꯨ ꯌꯦꯡꯕ ꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯁ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯧꯔꯤꯉꯩꯗ ꯃꯤꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯤꯛ ꯑꯗꯨ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯂꯤꯁꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤꯛꯅ ꯂꯤꯁꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯣꯠꯄꯤꯔꯝꯃꯤ ꯃꯗꯨꯗ ꯂꯤꯁꯅ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯛꯇ ꯒꯟ ꯄꯣꯏꯟꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯛꯇꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯈꯤ ꯂꯤꯁꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯕꯨꯂꯦꯠ ꯑꯗꯨꯅ ꯃꯤꯛꯀꯤ ꯈꯧꯔꯤꯗ ꯈꯦꯠꯇꯨꯅ ꯁꯤꯕꯗꯤ ꯁꯤꯔꯝꯗꯦ ꯑꯗꯨꯕꯨ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯝꯃꯤ ꯂꯤꯁ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯤꯛꯀꯤ ꯇ꯭ꯔꯛ ꯑꯗꯨ ꯃꯈꯣꯏꯅ ꯊꯧꯅꯕ ꯇꯧꯔꯨꯕꯗ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯁꯣ ꯌꯥꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯂꯤꯁꯅ ꯃꯊꯟꯇ ꯆꯪꯗꯨꯅ ꯃꯤꯛꯀꯤ ꯄꯣꯀꯦꯠꯇ ꯆꯦꯛ ꯇꯧꯔꯝꯃꯤ ꯀꯤ ꯑꯗꯨ ꯃꯥꯅ ꯐꯪꯂꯕꯗ ꯇ꯭ꯔꯛ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯕꯒ ꯃꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯝꯃꯤ ꯂꯤꯁꯅ ꯃꯤꯛ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇ꯭ꯔꯛ ꯑꯗꯨ ꯃꯤꯛ ꯇꯝꯅ ꯊꯧꯖꯤꯟꯈꯤ ꯑꯗꯨꯕꯨ ꯃꯤꯛꯅ ꯍꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯍꯤꯡꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯅ ꯇ꯭ꯔꯛ ꯑꯗꯨ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯛꯇꯨꯅ ꯊꯧꯔꯛꯈꯤ ꯃꯥꯅ ꯊꯧꯔꯤꯕꯗꯨ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇꯗꯤ ꯈꯪꯂꯝꯗꯦ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯃꯝꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯊꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯂꯝꯗꯦ ꯁꯣꯝꯗꯁꯨ ꯃꯤꯛꯅ ꯚꯦꯍꯤꯀꯜ ꯑꯃ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯂꯤꯁꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯀꯣꯝꯖꯥꯎ ꯑꯃ ꯎꯔꯝꯃꯤ ꯃꯗꯨꯗ ꯂꯤꯁꯅ ꯀꯣꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯇ꯭ꯔꯛ ꯑꯗꯨ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯏꯟꯊꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯆꯤ ꯑꯃꯗ ꯂꯣꯠꯈꯤ ꯃꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯅ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯊꯥꯖꯕ ꯋꯥꯠꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯃꯤꯛꯅ ꯇꯣꯡꯂꯛꯄ ꯀꯥꯔ ꯑꯗꯨ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯀꯥꯔ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯌꯥꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯂꯤꯁꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ
Mafam adudagi so yauramba car ama thauduna makhoi thawai kansi haibasi makhoi gi plan oirami. Asumna makhoi warabasu wana mafam aduda yauraki. Liz na magi mamanavi adu mapanda lehelami aduga mahakna hai. Karigumba mahakna minute 10 gi manungda laktrabadi mahak pungairagano mamanavi adu chenkro haina hairami. Masi hairamlaga Liz car mayam ama khamduna leiriba mafam aduda changlaki. Aduga Liz na tourist singi pochai thampham oiriba mafam aduda mahakna changlaklaga yenglami. Liz nasu camera kharagi record yenglami. Mahakna adumna yengbadagi khangbangamki madudi mikna tourist singda mating pangba saraga makhoibu magi aronba tawpham asida puraklaga otpi neibiraga hatli haibasi. Liz ki mamanaba adugi camera adusu mana thengnarami. Mana yengluba matamda Mig adu storehouse tagi hauna inaba haurai haibasi recording gi video aduda yauramba mig ki truck tagi khangbangamki. Masigi matungda Liz na car singda changduna so sing adu chanabra haina check tawrami. So amadi chanaba oirambadagi start hauraki. Adubu car adugi maningda mig adu lairambadagi Liz ta mig aduna thangna thilami. Liz saina kholga loinana car gi mapanda thoklaklami. Adubu mikna makhatana thangna yantharaki. Adubu Liz na ngaktoklubada magi khusasing adu tatlami. Masigi matung mikna Liz ki yangli saruda thangna thinduna Liz adu lengwa ngamhalamde. Asumna yamna tamchino opirami. Somdana magi mamanavi adusu minute 10 helakpana mafam adu thadoklaga mahaksu thawai hingnavani haina chelami. Mahakna asumna chelakpana main road tarami. Mahakna lambi aduda pakhatpaga loinana chelami. Mahaksu waman khivana laimaida taduna leiringaida car ama lapna lakpadu mana urami. Car adugi mamangda mahakna leplaga mabu mating pangbinaba haijarami. Car adu ahal oiraba miyoi amana thaurakpa oirami. Mahakna car da nupi adu tonghallaga magi car da yauriba ising adu pithakki tawringaida mikna nongmaina kablakpadagi ahan adu sikhi. Nupi aduna mapanda tholaktuna driver na siduna taba adu ubadagi mahakna car thaunabani haina tawrami. Adubu so adu yauramdavadagi siduna leiriba miyoi adudagi so adu lauraga mahak car adu thauki. Adubu magi matungdashu mig adu inarami. Mig car na yang na thaurakpana Liz ki mamanabi aduna mig ki car adu thomduna mig ki car adu lambi gi sidaida leitha hobaduda mahak haraujarami. Adubu mig na nupi adugi tire aduda nongmaina kablaktuna puncture oihanki. Aduga car adu accident thoktuna Liz ki mamanavi adu car dagi tholaktuna wana leiringai cherak aduda mig na nongmaina kaptuna hatki. Siba hakchang adu car da haptuna mai tharami. Somdana Liz ki mamanaba adusu hinglami. Mangonda punsiliba adu mahakna nanthokladuna mahak chelaki. Adubu mahak yamna waramki. Mahak waman khivana wanthaki. Nonga lavada tourist couple amana thengnaduna mahakpu hospital da puraki. Amadi policing na Liz amadi mahak ki mamanabigi hakchang thiba phangkhide. Asumna Liz ki mamanava adu tha marigi matungda hospital dagi discharge tawrami. Adubu mihatpa adudi freedom oiduna hingli. Asumna part 1 asi loishili. Movie asi haurakpada aikhoina Northwestern Australian Highway uba phangbigani. Highway asida police officer anisu duty taduna lambi asida car singna speed hena thawbra haina check tawduna leirami. Karigumba makhoina speed hena thawba urabadi speeding ticket piduna car sing adu lambi ga chanaba speed ta thawnaba hotnarami. Masigi matungda aikhoina truck ama thawrakpasu ubigani. Hariba truck asi 100 yodaba speed ta thawraklami. Adubu police officer ani aduna mahapu overspeed ki ticket pinavani haina truck adugi matungda tanaraki. Truck adubu thawriba driver adu make oirami. Manasu police ki car lakpadu ubadagi mana thang ama ready da thamlami. Police ki car aduna mamangda thawgalaklaga truck adubu khamlami. Aduga makhoina mig adubu gari adudagi kumtharaknaba hairami.
ꯃꯤꯛꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯤꯛꯅ ꯊꯧꯈꯤꯕ ꯁ꯭ꯄꯤꯗ ꯑꯗꯨ ꯑꯣꯚꯔ ꯁ꯭ꯄꯤꯗ ꯑꯣꯏꯕꯅ ꯁ꯭ꯄꯤꯗꯤꯡ ꯇꯤꯀꯦꯠ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯛꯅꯗꯤ ꯍꯥꯏꯈꯤ ꯃꯥꯅ ꯊꯧꯈꯤꯕ ꯁ꯭ꯄꯤꯗ ꯑꯗꯨ 100 ꯌꯧꯗꯅ ꯊꯧꯈꯤꯕ ꯁ꯭ꯄꯤꯗꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯔꯩ ꯇꯧꯗꯨꯅ ꯃꯤꯛ ꯑꯗꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯄ ꯍꯧꯈꯤ, ꯑꯗꯨꯕꯨ ꯃꯤꯛ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯒꯤ ꯇ꯭ꯔꯛꯇ ꯌꯥꯎꯔꯤꯕ ꯁ꯭ꯅꯦꯄꯔ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯁꯨ ꯃꯔꯝ ꯆꯥꯗꯅ ꯇꯤꯀꯦꯠ ꯄꯤꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯅ ꯀꯥꯔ ꯊꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯁ꯭ꯅꯦꯄꯔꯒꯤ ꯃꯔꯨꯅ ꯄꯥꯜꯂꯝꯃꯤ, ꯑꯃꯗꯤ ꯀꯥꯔ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯥꯔ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯛꯅ ꯄꯦꯇ꯭ꯔꯣꯜ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯍꯤꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯛꯅ ꯊꯦꯡꯅꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨ ꯀꯥꯔꯔꯣꯝꯗ ꯆꯤꯡꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯤꯛꯅ ꯑꯣꯐꯤꯁꯔ ꯑꯗꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯇꯝꯊꯤꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯀꯥꯔ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯤꯛꯅ ꯀꯥꯔ ꯑꯗꯨ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯛꯅ ꯇꯥꯗꯕꯤꯗ ꯑꯣꯐꯤꯁꯔ ꯑꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯖꯔꯃꯟꯒꯤ ꯌꯪ ꯀꯄꯜ ꯑꯅꯤꯈꯛ ꯎꯕꯤꯒꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯔꯖꯔ ꯑꯃꯗꯤ ꯀꯦꯇ꯭ꯔꯤꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯁꯤꯗ ꯚꯦꯀꯦꯁꯟꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯔ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯀꯥꯔ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ, ꯃꯗꯨꯗ ꯔꯖꯔꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯗꯤ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯈꯥꯝꯂꯝꯃꯤ꯫ ꯀꯥꯔ ꯑꯁꯤꯕꯨ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯖꯔ ꯑꯃꯗꯤ ꯀꯦꯇ꯭ꯔꯤꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯥꯔ ꯑꯗꯨꯗ ꯌꯥꯎꯅꯕ ꯍꯣꯠꯅꯒꯦ ꯇꯧꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯤꯛ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕꯤꯗ ꯊꯧꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯛ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯀꯔꯤꯒꯤ ꯀꯥꯔ ꯑꯁꯤꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯔꯖꯔꯅꯗꯤ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯀꯥꯔꯗ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯌꯧꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯈꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯋꯣꯜ ꯀ꯭ꯔꯤꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯔ ꯑꯗꯨ ꯃꯈꯣꯏꯅ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯅ ꯈꯥꯝꯗꯅ ꯊꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯇꯦꯟ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡꯗꯨꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯦꯟ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯛ ꯑꯗꯨꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯎꯔꯗꯨꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯔꯖꯔ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯛꯅ ꯃꯈꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯇꯦꯟ ꯈꯟꯕ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯖꯔꯅ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯛꯅ ꯔꯖꯔ ꯑꯗꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯕꯗ ꯀꯦꯇ꯭ꯔꯤꯅꯥꯅ ꯔꯖꯔꯕꯨ ꯀꯟꯅꯕ ꯆꯦꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯛꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯐꯥꯗꯨꯅ ꯔꯦꯞ ꯇꯧꯅꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯖꯔꯅ ꯃꯤꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯖꯔ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯈꯤꯕꯅ ꯃꯤꯛꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯖꯔꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯤꯛꯅ ꯀꯛꯊꯠꯂꯒ ꯃꯤꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤꯛꯅ ꯃꯥꯒꯤ ꯅꯨꯄꯥ ꯔꯖꯔ ꯑꯗꯨꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯃꯤꯛꯀꯤ ꯍꯨꯏꯒꯤꯗꯃꯛ ꯁꯦꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯤꯛꯅꯁꯨ ꯀꯦꯇ꯭ꯔꯤꯅꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯀꯦꯇ꯭ꯔꯤꯅꯥꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯤꯛꯀꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯇꯨꯔꯤꯁ ꯑꯣꯏꯔꯤꯕ ꯄꯣꯜ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯄꯣꯜ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯔꯗ ꯄꯨꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯛꯄꯗꯨꯁꯨ ꯀꯦꯇ꯭ꯔꯤꯅꯥꯅ ꯎꯔꯕꯗ ꯄꯣꯜꯗ ꯀꯥꯔ ꯑꯗꯨ ꯊꯧꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯄꯣꯜꯁꯨ ꯇꯍꯥ-ꯇꯍꯥꯅ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯈꯤ꯫ ꯃꯦꯛꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯦꯛꯅꯁꯨ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯄꯣꯜꯒꯤ ꯀꯥꯔꯒ ꯃꯥꯟꯅꯅ ꯊꯧꯗꯨꯅ ꯀꯦꯇ꯭ꯔꯤꯅꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯔꯩꯅ ꯂꯦꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯛꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯦꯛꯀꯤ ꯀꯥꯔ ꯑꯗꯨ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯦꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩꯅ ꯄꯣꯜꯗ ꯀꯥꯞꯂꯛꯈꯤ, ꯑꯗꯨꯕꯨ ꯄꯣꯜꯅ ꯊꯩꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯦꯇ꯭ꯔꯤꯅꯥꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯀꯦꯇ꯭ꯔꯤꯅꯥꯗ ꯕꯨꯂꯦꯠꯅ ꯄꯥꯟꯕꯗꯨ ꯎꯕꯗ ꯄꯣꯜ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯦꯛꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯜꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯄꯣꯜ ꯑꯍꯤꯡꯗꯨꯃꯗꯤ ꯀꯥꯔ ꯊꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯀꯦꯇ꯭ꯔꯤꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯂꯧꯊꯣꯛꯂꯒ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯄꯣꯜ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯄꯣꯜ ꯍꯥꯏꯋꯦꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯒ ꯃꯦꯞ ꯌꯦꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯥꯔ ꯑꯃ ꯂꯥꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯂꯧꯅꯕꯅꯤ ꯍꯥꯏꯅ ꯀꯥꯔ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯅꯗꯤ ꯈꯥꯝꯕꯤꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯜꯅ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯄꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯥꯝꯂꯝꯃꯤ꯫ ꯄꯣꯜꯅ ꯈꯥꯝꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯦꯛ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯦꯛꯅꯁꯨ ꯄꯣꯜ ꯑꯗꯨ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯃꯦꯛꯀꯤ ꯇ꯭ꯔꯛꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯜꯅ ꯃꯦꯅꯦꯖ ꯇꯧꯗꯨꯅ ꯊꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯪꯒꯥꯔꯨ ꯈꯔꯁꯨ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯄꯣꯜꯅ ꯀꯪꯒꯥꯔꯨꯁꯤꯡ ꯑꯗꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯛꯅꯗꯤ ꯀꯪꯒꯥꯔꯨꯁꯤꯡ ꯑꯗꯨ ꯊꯣꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨ ꯃꯦꯛꯀꯤ ꯇ꯭ꯔꯛꯀ ꯌꯥꯝꯅ ꯂꯥꯞꯅꯔꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯜꯒꯤ ꯇꯥꯌꯔ ꯑꯃ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯊꯣꯝꯂꯝꯃꯤ꯫ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯉꯝꯕ ꯀ꯭ꯂꯤꯐ ꯑꯃꯗ ꯇꯥꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯄꯣꯜ ꯑꯗꯨ ꯀꯥꯔꯒꯤ ꯏꯌꯥꯔꯕꯦꯒꯅ ꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯜ ꯑꯗꯨ ꯀꯥꯔꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯦꯛ ꯑꯗꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨ ꯃꯉꯣꯟꯗ ꯇꯝꯅ ꯊꯧꯗꯔꯛꯈꯤ꯫ ꯄꯣꯜ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯖꯈꯤ꯫ ꯄꯣꯜꯒꯤ ꯀꯥꯔꯒ ꯃꯦꯛꯀꯤ ꯇ꯭ꯔꯛꯀ ꯊꯦꯡꯖꯤꯟꯅꯕꯗꯨꯗ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯦꯛ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯇꯧꯕꯗꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯜꯅꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯝꯕꯤꯗ ꯋꯥꯟꯊꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯜ ꯋꯥꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯃꯍꯥꯛ ꯋꯥꯟꯊꯈꯤ꯫ ꯄꯣꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯜ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯤꯜꯅ ꯄꯣꯜꯒꯤ ꯆꯥꯅꯕ ꯄꯤꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯁꯤꯇꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯛ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯣꯜꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯦꯛ ꯑꯗꯨꯗ ꯖꯦꯛꯅ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯊꯝꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯃ ꯃꯥꯡꯂꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯛꯅ ꯖꯦꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯛꯈꯤ, ꯑꯗꯨꯒ ꯖꯦꯛꯄꯨꯁꯨ ꯍꯥꯠꯈꯤ꯫ ꯖꯦꯛ ꯍꯥꯠꯄꯗꯨ ꯂꯤꯜꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯥꯁꯨ ꯊꯋꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ ꯂꯤꯜ ꯑꯗꯨꯁꯨ ꯁꯤꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯉꯩꯗ ꯄꯣꯜ ꯑꯗꯨ ꯃꯅꯤꯡꯊꯣꯡꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯟꯕꯗꯨ ꯃꯦꯛꯅꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯦꯛꯅ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯣꯜꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯜꯅ ꯍꯥꯕꯨꯡ ꯑꯃꯗ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯛꯅ ꯎꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯄꯣꯜ ꯆꯩꯅꯥꯈꯣꯜꯅ ꯃꯍꯥꯛ ꯋꯥꯟꯊꯈꯤ꯫
mahakna gyan lakpa matamda mahak adu chair amada phajin punsinduna leirami. Mahaki akoibadasu tools kaya ama leirambadu ubada mahak yamna kirami. Tanja aduda mig adushu magi manakta laklami. Aduga mahakna rules khara Paulna innava hairami. Ahanba rule adudi magi car amata lambida khamba yaroi haibasini. Paulna mahaki car adu khamduna Katrina bu mateng panglubagi punishment oina migna mabu laknaba oirami. Makoi ani adu wari sumsanarami. Maduda Paulna jokes khara hairami. Maduda mig adushu noklami aduga mawani drinks saktuna leirami. Adubu migna Paulda history gi oiba wahang tara hangani. Aduga wahang mangagi answer piba ngamlavadi mahakpu thadokani haina hairami. Wa adu tabada Paul adu asa amadi leirami. Maramdi mahak asi history gi student ama oirami. Migna grinder machine ama puraklami aduga mana hairami. Karigumba wahangsing asi nang napakumpiba ngamdravadi nangi khusasing asi amamamtang oina kakthakani haina hairami. Asumna mekna mahakna hairiba wahangsing asi amamamtang oina hangba haurakhi. Paulna answer sing adu chumna pikhi. Adubu mekna Paul gi khusa ama kaktuna laknarami. Mahakna kaklibagi maramdi Paul adu mikki mamangda yamna smart oi haina kakpa oirami. Masigi matungda mabani drink amuk thakminaki. Aduga migna wahang adu amuk makhatana hanglami. Madudi Australia gi oina yamna maming fauba cricketer adu kanano haina hangki. Maduda Paul na khangde haina khumlami. Maduda migna Paul gi khusa adu kakthatlami. Paul kham thengna waba haibadu oirami. Migna drinks lawba chatlingaida Paul na nungthang ama magi manakta thamlami. Migsu drinks puduna lakhi. Paul na tanja ama yengduna nungthang aduna migta thakhi. Migna su makhut halakhi. Madudagi Paul mafam adu thadoklaga chelakhi. Migna su Paul adu tanarakhi. Paul tunnel amada chelakhi. Adubu angakpa amana tunnel adu thokpham leiramde. Mana sum lakpada asi bahakchang kaya leirambadu mahakna urami. Tasengbadi miyoi sing asi migna hatlaga thamba miyoi sing ngakta oirami. Mafam adudagi nupi amana mahakpu kanbiyu haina haizaraklami. Paul tawpham khangduduna mahak chelakhi. Mana chelakpada thokpham manba mafam ama thengnakhi. Adubu maikai adudadi hui ani chelakhi. Hui adu thaidokpada hui amada thaklamliwa mihatlang adu thuduna hui adu sikhi. Paul nasu makhatana yengluba matamda lang kaya ama thengnarami. Aduna tawduna leiringaida mina chatpagi khongun ama tarami. Paul na lakliba miyoi adu mig oiravoi khalladuna lumduna attack tawnava laikhi. Mahakna attack tawduna lang adu tahankhi. Adubu taduna siriba miyoi adudi mig oiramde. Nupi ama mahakna ukhibadu oina oirami. Amaromdana Paul gi tungda mig adu leirami. Migna Paul gi makhauri metuna hairami. Madudi foreigner khuding magi maphamda insects kumbani haina hairami. Aduga makhoi khuding shu maithiraba miyoi ngaktani haina haikhi. Masigi matungda migna Paul gi makokta magi makokna thomduna wanthahankhi. Paul na gyan lakpada mahak adu lambi amagi mataida leirami. Chairak aduda police anishu laklami. Paul na thokiva thawdoksing adu mahakna haizaravasu police ning aduna thazabiramde. Aduga Paul bu Wolf Creek ta thokiva mihatsing adu mana hatpani haibagi mingthol oina phangki. Kona thangda wakhal choiraba amagumna Paul England da leiba Iswar Hospital da thaduna mahakpu makhatana yengnava tharami. Mahak mafam aduda mahaki punsigi oiva leifam haibasu oirami. Aduga migna mara leitaba amagumna freedom phangduna leirami. Masini ngasigi taibangpan asida taunarivasi. Achumba ngangba miyoibuna aranba amagumna hingba. Aduga aranba miyoy singbuna achumba miyoy amagumna mina ikai khumnaduna leinaba. Mayam ngasigi oinadi matang ngasida explanation asi loijare. Mathangda amuk nuwairava explanation amaga thengnarasi mayambu amuka hanna thagatchari.